in today's content I am going to make a poster making blog. So a cultural week is going on in our university now, so I'm going to make the play card for the cultural procession, and I already draft the drawings and all here. So all we need is to color and design it. So please watch till the end and make sure you subscribe my channel.
ꯁꯦꯝꯕꯅꯦ ꯑꯗꯨꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯍꯣꯜꯗꯔꯁꯦ ꯁꯤꯁꯦ ꯃꯈꯣꯛꯁꯦ ꯑꯩꯅ ꯃꯅꯤꯡꯁꯦ ꯁꯨꯃꯥꯏꯅ ꯅꯞꯄꯒ ꯍꯥꯞꯄꯦꯕ ꯑꯗꯨꯗꯣ ꯇꯦꯛꯂꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯁꯤꯁꯦ ꯅꯥꯟꯊꯣꯔꯛꯑꯗꯤ ꯀꯟꯅꯕꯨꯗꯤ ꯐꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯃꯨꯛ ꯅꯥꯟꯊꯣꯔꯛꯑꯗꯤꯅ ꯄꯥꯈꯠꯂꯦ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯦ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯒꯗꯕ ꯃꯤꯗꯨꯅ ꯑꯌꯥ ꯁꯤ ꯁꯦꯝꯕꯗ ꯉꯁꯤ ꯁꯤꯒꯦ ꯇꯧꯋꯦ ꯑꯗꯨꯕꯨ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯣꯂꯦꯖꯇ ꯄꯨꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯁꯦ ꯃꯣꯏ ꯍꯣꯔꯦꯟꯒꯤ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯄꯗꯣ ꯑꯗꯨꯁꯨ ꯅꯝꯕ ꯌꯥꯔꯕꯨꯗꯤ ꯍꯥꯏꯐꯦꯠ ꯅꯝꯃꯛꯀꯦ ꯁꯤꯁꯦ ꯃꯦꯋꯥꯔ ꯐꯦꯁꯇꯤꯚꯦꯜ ꯏꯟ ꯎꯗꯥꯏꯄꯨꯔꯗ ꯄꯥꯡꯊꯣꯛꯄꯅꯦꯕ ꯔꯥꯖꯁꯊꯥꯟꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡꯅ ꯔꯣꯌꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯥꯔꯠ ꯁꯥꯏꯟꯁꯦꯁ Lore. The new Pandit of Royal Global University. केरला का पंडित Kerala, हाँ. कामाख्या मंदिर का कामाख्या पांडा होगा मंदिर. कामाख्या मंदिर का तो पांडा होता है हम पांडु Anyway, good. Nice. Barbie. Crimson. Gomin. Matcha. Grimchi. Wow. And this is our Manipuri dress. Khamba. Wow. Banner holder. Kevin and Bandal. So nice. Matya.
Where is the music? Look at the view.